Churachandpur gi New Lamka gi Bangnam South Laiba Mahanim Rehabilitation Center Mayada Miyoi Ama Sakhangdaba Singna Utupna Thomdun Hatlam Lei Imphal gi Major Khulda Hangba TVS showroom Amada Sakhangdaba Singna Nongmai Kapsinduna Attack Zatharam Lei Imphal Municipal Corporation IMC Temporary Market Seta Ayuki Pung Taruk Tagi Namiyung Pung Taranitoy Fauba Pamgadabani Haina Tokiba Order Adu Handokadabani Haina Kaitel Pambini Bitarukna Sidriba Pauba Tara Henbagi Kongjang Nasidagi Sangsin Bahokre Sahit Taret Kaktangai Ribi Ipi Maza Amad Namduna Izat Manganbada Jenabani Habanupa Amagi Maruti 800 Ama Amasung Imuadugi Potsai Sing Khoisauna Rabamiamna Maithaduna Mangan Kray Governor Laganesana None District Khopum da study tour Satpada Tokiba bus accidenta so apan nang labasingi Pivam Raz Medicity Amade Rems da Satuna Yansin Kray Luchingba Amadi organization Gayana non-nervous accidenta Lekidrabasing Amadi Soklabasing Mafamda Awaba Fungdo Pagaloinana Imungi Awaba da Saru Yakre Prime Minister Narendra Modi ne chair lauduna hojik laibak asida oirakliba COVID-19 gi phivam amadi masiga mari leinaba Hiram Singh khananaba awangba thaki mi famama pangthokre Amadi Sahi Nauribi Nupi Macha Amabunam Haduna Parba Matung Nupi Ubiki Kai Kunaba Manghali Haiba Maralda Fadana Police Custody da Lairakiba Mio Ani Matang Sahi January Manga Fama Numitara Mangani Judicial Custody da Reman Loktakre Kurumjari IS News ki Manipuri Pau Miyeng Tabiri Pupumna Makputaram Noksari COVID-19 dagi ngakthokna namba khuttoina hambiyu hand sanitizer sizinnabiyu mask upiyu phittaru ke distance thambiyu yarbema ka vaccine dose na kapthokpiyu section mana pumna maki yaiphabani hauzik mapung aiba pau pizare ngarang numidang pung 13 makhairum tabada Churachandpur police station gi manung sanba New Lamka gi Bangnam South leba Mahanyam Rehabilitation Center mayada miyoi ama sakhangdaba singna utupna thomduna hatlam le hairi police tagi fangba pau gi matung ina laikhidraba miyoi adugi maming Swanbiak Lal sahi 38 apopa laikhidraba Lamjagin College Road Bangnam New Lamka dagini miyoi ama masakhangdaba miyoi kharana hatlam leba pau ma phangbadagi numidang pung 13 minute ni fumangarum tabada Churachandpur police station gi team ama Mafamadu da Sangsun ki police team aduna siduna leram liba miyoi adugi manaktagi utup ama phangbaga loinana asiba hakjang adu district hospital Churachandpur gi mortuary da thamnana ba honari da police station da mihat aduga mari lenana miyoi ama surrender torakhi haide police da surrender torokhiba miyoi adugi maming Ginkhan Sian guite sahini fuhumdoi apopa thangkhalian guite kawi mission bank hingtam lamka Churachandpur da gi haide mahakna Sonbek Lalbo Makokta utupna thomduna hatpani haina police ta phangdokhi haire tawdok aduga mari leinana Churachandpur police station na case ama lokhatkibaga loinana Ginkhan Sian guite ngasi CJM Churachandpur da puthoklaba matung tha sigi tar kunmari fawba police custody da remand lokthakre haire Laikhidraba Swanbek Lalgi Hakjang adu ngasi Rims ki Mirel Sangda postmortem taraba matung imung manung da sinakre imung manung gi miyoi singna phangdorakpagi matung ina Swanbek Lalvo haliba Ginkhan Siam guitiasi Mahanyam Rehabilitation Center da thabak toba miyoi ni hairi Sahi marironggi mamangda Swanbek Lalsu drug sizinarambadagi Rehabilitation Center aduda lairure adubu mahak aujikte drug sizinakibak tokkibak kuikre yumda yotke kusukhlai thang na singba saduna leibani hairi Imphal gi Major Khunda hangba TBS showroom amada ngasi numidang wairam sakhangdaba miyoi kharana nongmai maru ani kapsinduna attack satharam le hairi kanana karigidamak nongmai kapsilamano habasi hujik phabugi oina khangma ngamdri thogdok aduda misimina amadi asok apandi yaukhide
Imphal Municipal Corporation IMC Temporary Market Seta Ayoki Pung Tarukdagi Numiyumba Pung Taranitoi Faba Pamgadabani Haina Tokibo Order Adu Handokadabani Haina Kaitel Pambi Nupi Tarukna Sidriba Faba Chara Henbagi Kongjang Ngasidagi Sangsin Bahau Kray Ngasi Numiyumba Matungdagi Temporary Market Seta Nupi Singna IMC ge Order Adu Hando Uhaina Kolau Kaya Laukibagalina City Police na Mafam Aduda Tokhaningdaba Togdok Sing Toktanaba akan mamongda ngak sen ki Roadside Bandits Welfare Association ge advisor ibeto na haikibada lengak na paikhatliba thoksilasi yaba ngamloi masidi chara ama charga ama helo haibaga chap manai matam kuinadagi mafam asida potfam phamduna leirakliba singi hana thabak paikhatfam thoi IMC na thokliba order adu handoktriba fawba ngasidagi chara henbagi khongjangasi leploi haiki चलोगे वाखल कया खंथारगा ngasi akoi gi phibam ma se ngasi ron phomdo to kore Moine ne maro bo khambase akhoi dingam moeba ngarang na handa thorko steam weather ngasi na sida ayeng sida angchina sida phamba duga kuina sana mafam asida isang sina 2011 dagi adu mamang dai thoga na sorok ta phamdere asiga manana layu haibati ngam moeba yaroi ba khoi ariba ano wa khatan khayo piraga sinbi bam thokta ariba hana phangalaga ano bana ano bagi mata matang gi oiba to bigeta mata akhoi sibo moiga manaraga rotation ta haiba dudi chak chara ang charaga chara na mengam pi thong chara adi helo se kana ne ya doing do sumang ma khoi di ne khoi taruk ngasi degi sigde bo chara me khongjang changsala Sahit taret khaktangai ribi nupi macha ama namduna izat manghan bada chenabani haiba nupa amage Maruti 800 ama amasung imung aduge potchai sing khoisauna raba miyamna mai thaduna manghan khrei thodok asi Khongjom Police Station ge manung channa leba Samaram maning lekai deng asi nungthil pung ani makhairom tabada thokibani hairi Mai thakraba Maruti 800 adu sahi taret ki nupi macha adubo ikai khumnaba manghan bani hairiba asem konungjaw sahi ni fumathoi apokpa lekhidraba tombagini thodok asigi matangda phangba pawge magi matung ina ikai khumnaba manghan bi khrabi nupi macha amadi January ba mioi asiga lekai asimaktada yum thangnana leminabani tha ani ahum mamangda asem konungjaw gi yumda angang nupi macha asina mamanabi amaga TV yenglingeda konungjawna themduna ikai khumnaba manghan bi khibani aduga nupi adugi mangak samda thangsang mana namduna namada amadi nabok khoida amadi kanada so haidokpa yade haina ke halakpadagi haidoktana lerak laba matung nongma khanghaudana mamanabi singi sanabada chingnaningai oba wahai wata khara haina batabada hanglubada haidorakhibani hairi thodok adu thokre haina police ta wakatpadagi Khongjom Police na thodok adu da chene hairiba asem konungjawbu tha asigi taratareta faraba tungda police custody da leirakhibani mahak ngasi amuk CJM Thabalda puthokhi Madudasu nupi macha adugi imung manung amadi miyamna korta thomjinlaktona mara leiba miyoi thadokpa yaroi mapunsi super jail thamo haibana chingba kholau kaya sulaksin ki police na asem konungjawbo makhataba wahang pahang taunabaki damak numit 13 ni ge judicial custody da remand lokthaduna jail da thajin khrei maraibak thihorabi nupi macha adugi imung manung mari matagi miyoi singa asem konungjawgi yumda Khamduna thamba Maruti 800 amadi imung adugi potchai singadu sumangda puthokduna mai thakibani hairi mai thabagi pau adu phangbaga Khongjom Police CDO amadi Fire Service ki team sangsinduna mai kanbagi thabak jathaki hairi Governor Laganesana None District ki Khopumda study tour satpada thokiba bus accident ta asok apan nanglaba hauzik Imphal gi Rajmedi city da layeng chathariba mahiroi singi phibam hakthengna satuna yengsin kre hauzik Rajmedi city da mahiroi kuntra ICU da laibagi manungda ahumdi ventilator support lairi mahiroi ahumna odi da lairi tungda governor na rims ta chatuna bus accident ta soktuna layeng liba singi phibam yengsin ki Then of class. One more here, left side. Mother of the patient.
Water Resources and Relief and Disaster Management Minister Awangbong Niumaina None District ki Khopumda study tour satkiba Mahairoi Sing Tongba bus ama Khopum Police Station gi manung zanba Tubong Village manakta accident thokpada Mahairoi kaya laikidaba amadi kaya amana asokna apan nangkiba thokdok adubu nungaitaba phongdokpa loinana awaba wafum phongdorakli laikhidraba singi imung manung gi awaba dasu saruk yari amadi laikhidraba singi Tawaina mapugi laikol da ingna signa lairuba oirasanu haina minister na thadorokpa serola mana pauzelakli ngarang Thambal Higher Secondary School Yaripoki study tour satkiba Mahairoi Sing Tongba bus ama Old Kasar Road Lambigi longside Path 3 Taubong Yoram Daida accident thokpadagi laikhidraba Mahairoi Singi mafamda Film Forum Manipur nasu minute ani tumina leptuna awaba phongdokhrei loinana thokdok adada soktuna tongan ba hospital singda laikanariba Mahairoi Sing amade oza sing asoi angam yaudana athuba matamda Pagalaknaba Sembiba Mapugi mafamda su thawni zari hairi loinana imung manungi awabada su Film Forum Manipur na saruk yazari haina Film Forum Manipur gi General Secretary na thadorakpa serola mana pauze lakle Thambal Higher Secondary School gi class 11 gi Mahairoi Sing gi study tour satpagi lambida None District ta bus accident thoktuna Mahairoi yauna miyoi kaya laikidaba thokdok aduga mari leinana ngasi SRD Academy na school asigi ayuki assembly session minute ani tumina leptuna ikai khumnaba utkrei Soktuna Ladiba, Mahairoi Sing, Atubamatam the Pagalapa Oiresano Haina, Academy Asigi Principal na Kudyek Piduna Tadrok Pasero Lamana, Kangalak Lay. All Manipur Tribal Students Union at Sumnasu, Awapa Fongdorak Lay. Nakalamaramda, accident ki thawdok aduda laikhidraba singi mafamda Lamlong Higher Secondary School gi staff famade Mahairoi Sing nasu minute amatumina leptuna awaba fongdok shrei. None District Manung Sanba longside Tubung Village the Tokiba, Lambigi Kodong Tiba Tokdokta Thambal Higher Secondary School gi study tour satkiba Mahairoi Sing yauna Mioi Mapan Laikidaba Amasung Mioi Kunchanipal Amana Aso Opan Nankiba Tokdok Adubo United Committee Manipur UCM na Tamoi Sokna Awaba Amadi Nungaitaba Fongdorakle Loinana Tungi Yumbi Oirakadori Besingna Manung Matam Sadana Laikidaba Habasi Iramdam Asigi Oina Atoba Mangzaba Ama Oiragani Haina UCM gi IPR Secretary Laisemba Lamaba si thokpa serol amana phongdorakle serol asina makhataraduna awaba phongdokpagi thoram amanga si UCM gi lamphel leba mayai loi sangda lup asigi president Joy Chandra Konthau jamna luchingduna lup ki thomi kaya na saruk yaduna minute ani tumina leptuna awaba phongdokki laikhidraba singi imung manungna nanghauri ba awaba dasu lup asina saruk yabaga loinena haujik soktuna laikanari besing atuba matamda phagalakna naba taibang semba mapugi mafamda thongni jari hainasu makhatarakle Ngarang tang kunga mathoi December 2022 da None District ki manung chanba longside Tubung Village ki afam amata landi ki longskiba thobokta yarikok tokjin tha ki Thambanu Higher Secondary School ki study tour lakhiba Mahairoi yauna ye mapan lei kidaba amasung ngai kuntra ga nipana so panang kiba tukumba thokthok dubu United Committee Manipur na thamoi sokna Ngaitaba Punduk Seri Masung Wab Punduk Seri Asibumba Tokok Asida Laikhidraba Mungi Awab Dusu United Committee Manipur Kacheri Zahina Uribi Nupi Macha Amabu Nam Haduna Paraba Matung Nupi Oibiki Kai Kumnaba Manghale Haiba Maralda Faduna Police Custody da Lairakiba Imphal West ki Mayang Langjing Taning Awang Lekai dige Soram Singlengi Zahi Kuntramatoi Suraba Machanupa Soram Kennedy Amasung Phumlok Sifai Maning Lekai dige Jonjanbam Rajan gi Zahi Kun Manga Suraba Jonjanbam Ranjan Hariba Miyoi Ani Asingasi Imphal West ki Special Pokso Court ta Puthok Laba Matung Mathang Zahi ki January Manga Fauba Numitara Mangani Judicial Custody da Remand Lokthak Shre Natural Farming Report amadi Double Cropping Activities ki matangda Chief Minister Nongthomen Birenna Review Meeting amangasi Pangthok Shre Chief Minister Secretary Atalaiba Cabinet Holder Pangthokiba mi famada Agriculture Value Chain gi Mapping Agristic Implement Tauba Digital Agriculture ki makhada India Digital Ecosystem of Agriculture Idea Paikhatpagi matang amadi Agriculture Industry Ecosystem asina chingbagi matangda wafam kaya khana naina ki hairi
Prime Minister Narendra Modi na chair lauduna hojik leibak asida oirakliba COVID-19 gi phibam amadi masigi mari leinaba hiram singi matangda khananaba awang bathaki mifam ama New Delhi da pangthokre Baswell mot da pangthokiba mifam aduda China, Japan, South Korea, France amadi United States da nauna COVID-19 gi case masing nohongna na hengalakliba asigi matangda kopna khanaki hairi Union Home Minister Amit Shah, Health and Family Welfare Minister Dr. Mansukh Mandaviya amadi Civil Aviation Minister Jyotirajitya Scindia asina singba kaya ngasigi mifam aduda saruk yaki mifam asigi matungda center na state singda COVID ngakthokna ba jaksul thorang lokatna ba khanghanbaga loinena New Year pangthokpa matamda mi ka hena tindana ba khangalakpa yai hairi ngarang Union Health Minister Mansukh Mandaviya na hiram asigi matangda kupna yengsilaba matungda ngasigi mifam asi pangthokpani China da nauna COVID-19 leptana sandorakliba asi Omicron ge variant oiriba yamna sandokanba BF7 ni marak asida leibak asigi khwaidigi wangba doctor singi body ama oiriba Indian Medical Association asu leibak miyamda khudaktagi COVID appropriate behavior sing ngakna chatnana ba appeal tawrakle COVID laisada singak thokna na ba miyam tinma mafamda face mask uppa social distance ngakpa khutsa sapon na toina hamba amadi sanitizer season na ba asina singba jaksal thawrang kaya soidana tung inna chatna ba sukhangan kre Union Health Minister Mansukh Mandaviya na Parliamenta lebak asida COVID-19 gi case masing kopna yangsilli amadi jaksal thawrang kaya kana lokhatli hanasu phongdokhibani mahakna makataraduna state singda genome sequencing amadi mapalamdagi lakpa miyoising random sampling asidagi chathaba haunaba sukhangan ki Union Health Minister na miyambu COVID-19 ge jaksal thawrang sing ngakna chatnaba amadi COVID vaccine kapthoknaba sukhangan ki Hauzik China da leptana sandorakliba COVID ki anoba variant na Gujarat ta miyoi ani tha ani ki mamangda naram khi adubo makhoi hospitalized tawkhide mayamda laina naba fakhre haina official singna national TV channel amada phongdokshre hariba patient ani asi chatliba jahi asigi October November thada Omicron gi variant oiriba BF7 amadi BF12 na khibani haina health department hairi patient ani asigi manungda amana September 13 da US tagi halakhibani patient asi Pfizer vaccine ahumlak kaplaba patient ni mahak home isolation tawraba matungda farakhibani hairi genome sequencing tawbada ngarang result da BF7 variant oiram khibani panbaya bade China da hauzik oirakliba COVID ki phibam asigi matangda Union Health Minister Mansukh Mandaviya na chair lauduna ngarang senior government officials singa high level meeting amasu pangthokhibani Board of Secondary Education Manipur Basem gi Chairman A. Joy Kumar Singh, Secretary Dr. S. Mangizao amadi Controller of Examination L. Mangiyawba mihut kangbo amana ngasi nungthil Rems Hospital Rajmedi City amadi Grifadasini Advanced Hospital chatuna ngarang Olkasar rota thokiba bus accidenta soklaba thambalu Higher Secondary School gi mahairoi singda sel gi tengbang pikre mihut kangbo asina ahanbada lamphel da laiba Rems Hospital la laktuna anabasingi phibam yengsin ki na Rems ki authority da layang liba mahiroi singidamak lupali sing yankai kusinaki tungda tim asina North AOC da laiba Rajmedi City da laktuna hospital asida layang liba asokpa mahiroi kuntra da su mateng oinaba lupali sing ani kusinaki amaramda Palace Compound da laiba Kripadasini Hospital da layang liba mahiroi amada su lupali sing manga kusinaduna mateng pangki Manipur lengakna school gi mahiroi sing puriba gari mapu amadi driver sing gi oiba regulation ama semduna laibak thiba thodok sing thoktana ba honafam tho i haina coalition against drugs and alcohol kadana appeal tawrakle ngarang thambalno higher secondary school gi thokiba laibak thiba thodokta mahiroi nupi macha taret yauna punna miyoi mapan laikhidaba aduda awaba phongdorak pagaloinana imung munungi awaba da su saruk yari amadi thodok aduda soktuna laikanari besing athubada bagalakpa oira sanu haina kadagi secretary Publicity and Information Khundongba Ananna Thadorokpa Cherola Mana Khangalakle
Ngarang longsai patrida thokiba laibak thiba thodokta laikhidraba singi mafamda kaksing kaithel apunba imalopna awaba phongdokhrei kaksing kaithel phambi singna ngasi numidang kaksing kaithel dalaiba irabot park ta maira thandana amadi minute ani tumina leptuna awaba phongdokpa galoinana laikhidraba singi thawaina mapugi manakta ingna sikna laihanbina bathawni jakhi loinana thodok aduda sokpadagi layeng libesingsu yamna athuba matamda phagalaknaba isorda khurum jakhi hairi National Iodine Deficiency Disorder Control Program NIDD-CP ki makhada Imphal West ki NIDD-CP ki District Nodal Officer na sinduna ngasi ngairangmam da laiba Salam Kumbong Ideal High School da awareness program ama pangthokhrei ngasi pangthokiba thorom aduda NIDD-CP Imphal West District ki Nodal Officer Dr. Jessica Mukherjee, Chief Medical Officer Imphal West Dr. L. J. Kumar, Kumbong PIC ki MO in charge Dr. S. Razo amadi school asigi Master T. Babudona Jingmana, Maru Oiba Mitunglen Sing Oina, Saruk Yaki. Resource person Oina, Saruk Yaki State Nodal Officer, NIDD-CP, Dr. Akoizam Swarup Ranina, Mahiroi Singda, Ayodingi, Kanabakayagi Matangda, Wangang Ki, Saruk Yakiba, Mahiroi Singaloinana, Wahang Pau Kumgi, Thorom Amaso, Pangtok Pagaloinana, Mahiroi Singi, Yumdagi Purakiba, Tumgi Sample Kuntrarom, Nasigi Thorom, Adugamari Lenana, Das Toki. Loinana, Pongling Togat po oina, Mahiroi Singda Kudol Tamki. Republican Party of India RPI nasu Thambalnu Higher Secondary School gi ngarang thokiba lambi gi laibak thiba thodok aduga mari lenana awapa amade nungai taba phongdorakli RPI Manipur gi President Elangbam Sobit nangasi thokpa cherol amana Thodok aduda laikhidraba singi thawaina lairamlenda ingna sikna lairunaba amade soktuna tongan ba hospital da laikanariba sing atuba matamda phagalaknanaba thawniri hainasu makhatarakle District Skill Committee Thobal Sinduna ngasi Thobal College ki auditorium da skill mela ama pangthokhrei government departments private companies amasung entrepreneurs singi apun ba stall kunromna mela aduda saruk yaduna khusa haiba sing utli Saruk Yakiba Manipur Society for Skill Development ki Mission Director LN Kasungna Manipur da lairik laisu hairaba matik saba naha kaya lairabasu ayambana skill gi award palaidi society asina hairiba lairik laisu hairaba naha sing asida skill lehenaba short term amadi long term gi oiba program kaya paikhatli hairiba program sing asida naha singna saruk yaduna skill lehenaba appeal tawki Thoromapu aina saruk yakiba Thobal District DC A Subasna haikibada pangthokliba thoromasi maru aina district asigi naha singda tongan malamda skill lainanaba awareness pinaba pangthokpa thoramni ngasigi mela aduda saruk yakiba mahiroi singna puthokpa khutsa haibagi potlam kaya ubada DC na nungaiba phongdokpa galoinena college tamliba mahiroi singna asigomba mela asida saruk yaduna anoba wakhalol kaya lausinnaba appeal tawki Lagli ba waksingi tarani 20 ba January ki tang ahumda umang laikan ba apun malup ukal na sinduna kaubro singdol dalaiba ima imoinu gi khubamda pangthokadawri ba imoinu khurumba gi thoram asida arung ning thau galup sarangpat mayai lekaina mapung phana saruk yagani haina singu arung ning thau sanarik chaning khombi charangpat mayai lekaina thadorakpa serola mana khangalakle hosu pawgi marak thanna ten break matang lawjari ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯀꯣꯡꯕ ꯕꯖꯥꯔꯗꯁꯨ ꯕ꯭ꯔꯥꯟꯆ ꯑꯃ ꯍꯥꯡꯗꯣꯛꯆꯔꯦ Please contact 87947822217 or 8837483810. We welcome all the new freshers. Break itungda taram noksari makataba pauda Manipur da hauki ba pung kun marida mioi amata covid positive oiba thengna khide active case amata laikide
COVID-19 command control room dagi thadorak report ki matung ina laisat asidagi mioi amata naba fagat pathengna kide phagalak pagi changna sada marfudrani pal 10.3 talengdana leiri Manipur ngasi phawada punna mioi lak tara taru lising humfu mari sahum marfudra taru COVID test tawkhibagi manungda COVID positive oikhiba mioi punna lak ama lising ku tramapan jamapan kuni thoi sukhre laisat asina maram oiraga mioi leitaba su yaukhide amadi lamtam asida laisat asina maram oiraga leikhidaba apun memi gi masigna lising ani cha manifu mapanda leiri Haukiba pung kun marida India da nong namioi chama marfu manga COVID positive oire lena asina maram oiraga laikhidaba mi ki masing amani pagalak pagi chang sada marfudrani pal 10.9 sino oiri apunma confirm case koti mari lak ni futaru lising humudra taruk samanga taramanga yokre active case na lising ahum jamri subna anida hantarak le lena asina maram oiraga laikhidaba mi gi masingna lak manga lising kuntra satruk marfu mathoini lena asidagi naba pagalak tuna discharge tokiba apun mi gi masingna koti mari lak ni fuma toy lising ni funi toy samri kuntrani toini laina asdagi ngakthok naba vaccine kapthokraba apun mi gi masingna koti sani kun hen kre malim gi oina covid lai chana khwaidagi hena sokhalaba laibak singi manungda US na ahanba India na ani subada amade France na ahum subada leidi awang pok state gi oina Assam na ahanba Mizoram na ani suba amade Manipur na ahum subada leidi Haurakliba angang singi haithoi singthoi besing uthok janabagi tanja pibo oina lakliba December 19 dagi nimitara ni thoini chupna Marjing Polo Complex hengang da pangthokadori ba Singju Festival 2022 gi manung sana tongan ba competition sing pangthokadori lakliba tangkun thagi nungthil pung ama taba matamda Manipuri film amadi matam isaida yumpham oiba children's solo dance competition pangthokani competition asida masagi sahi taranipal gi makhada leba nupa macha amadi nupi macha singna Manipurgi nat ki oiba phizol setuna saruk yaba yagani mathang sahi January anigi nungthil phung ama taba matamda save our pony haba wakalol asida children's spot painting competition pangthokani competition asida masagi sahi tarani thoigi makhada leiba nupa masa amadi nupi masa sing saruk yaba yagani mathangi numit tang ahumgi nungthil phung ama taba matamda Singjuga Manipuri Khunaiga Lainaba Mari haiba wakalol asida essay writing competition pangthokani competition asida masagi sahi kunithoi makhada leiba nupa masa amadi nupi masa sing saruk yaba yagani January taruki nungthil pung ahum taba matamdana Manipuri matam isai amadi film isai de yumpham oiba non professional singer sing tagi oiba state level open song competition pangthokani competition asida Manipuri film amata da playback singer oidriba nupa amadi nupi saisakpi sing saruk yaba yagani Singju Festival 2022 ga mari leinana sinjaduna pangthokadoriba competition sing asigi form sing kai sampat konjeng hazari lekai da leiba ipak offset press natraga sangakham kaithel da leiba marjing suite tagi phangani hairi hojik sanabagi paw mu pizari ngasigi sanabagi pawda ngasi nungthil hengang marjing masaikol da leiba marjing football turf ta Singju Festival 2022 ge festival committee ge thami sing amade festival asigi chairman su oribi Imphal East Zilla Parishad ke adhyaksha P Bimola Devi ani ge friendly football match pangthokre Festival Committee ke advisor su oriba Hangang Gram Panchayat ki Pradhan Konjengbam Jayantana Thoramapu oina saruk yakhiba ngasigi football match aduda committee asigi supervisor LVV convener Rakesh Naurem advisory board member sing Nauribam Khambaluwang KK Wahengbam na chingba maru oiba committee ke member kaya su saruk yakhi All Manipur Football Association situna thasigi tara Nepal lagi tim Nepal na group anida saruk yaraga play taret football turf kwakaithel mayai kobida satharakhiba anisuba Colonel Khatri Mayum Arun Kumar Memorial Futsal Tournament ke semi final match hayang sanaragani tournament asigi ahanba semi final match ta Nerau FC amadi Poloi FC na sanaragani anisuba semi final match oina Classic Football Academy amadi SSC Porompa na sanaragani ngasi tournament asigi sanakiba match amada Classic Football Academy na MPSC bugol tara mangada maithibe pikre atopa match amada na Poloi FC na ASU bugol tara anida maithibe pikre
Social Workers Congress Khongmana Sinduna Club Asigi Ground da Team Taramarina Group Marida Saruk Yaraga Satharakliba Taruk Suba Thinguzam Ongbi Nganbi Debi Memorial Football Tournament ke ngasi sanakiba match da Sangai FS Angthana Mangal Club Basikong Mogol Manga Sinoda Maithibe Pikre Atopa match amadana BPYC Basikongna YDC Kyamgai Muslim Mogol Ani amada Maithibe Pikre NSPC Limited Loktak Power Station ki sponsorship makhada All Moirang Football Association na sinduna thasigi taradagi team tarukna group anida saruk yaraga Ice Nilamani ngang Kalampak Sports Complex ta satharakli ba Loktak Trophy ki ngasi mai pakna loisin kre Trophy asigi ngasi sanakiba final match ta Class FC kainungna Sagolban United bugol ani sinoda maithibe pikre match asi mai pakraba Class FC kainugi gol ani adu KS Lucky amadi SS Rajdana match ki minute taruk amadi yankhai taret chapade sanki Trophy asigi winner oikraba Class FC ki sanaroi SS Rajdana best player gi mana fanki winner team gi goalkeeper S Sanatona best goalkeeper gi mana suphanki Trophy ki runner of takraba team Sagolban United ta selgi mana Lupali Singh Yankai amadi trophy kusinaduna pungning thogatki winner oikraba team Class FC kainoda selgi mana Lupali Singh Humbudra amadi trophy kusinaduna pungning thogatki Trophy loisin bagi tharomda Youth Affairs Sports Minister Govindas Konthokjam Moirang SG MLA TS Santi Thanga SG MLA T Rovindro Oinam SG MLA I Nalini Kumbi SG MLA S Prem Chandra amadi Loktak Power Station ki General Manager S.N. Satyanarayana Thoiba Mitunglen Singh oina saruk yaki Manipur Cricket Association Sinduna Model Higher Secondary Amadi Oriental College Ground da Team Tarat na Group Anida Saruk Yaraga Thasigi Taranipalagi Hauduna Zatharakliba Taret Suba MNCA Plate Tournament ki ngasi sanaki match da YAC School na wicket Mapanda YPSU Lalamungbo Maithibe Pikre match asida YPSU Lalamungna tos ngamlaga bat khanduna ahanbe innings bat paikibada over kuntrama to ball marida wicket loinamak turaga run chama humphumanga lobangam ki Nisbe innings ta YAC School na bat paikibada over kunmanga loikibada wicket mari turaga run chama humputaruk lauduna match asimai pakhi match asimai pakraba YAC School gi bowler oinam kiranna over tarukta wicket ahum tuhanduna man of the match ke title lokhi Zathariba tournament asigi hayeng ke CDO Kongpal amadi MPA thonhaujamna sanargani All Manipur Polo Association Sinduna Mapal Kangjaibungda ngarangdagi hauduna zatharakliba Tarnipal Subas State Level Women's Amadi Taruk Suba Junior Boys Polo Tournament ngasi sanakiba nupi kanglup ki match ta Linthoingan bi Kangjailup thangmaibanna Singkhai Hunba Polo Club Kongpalbo Panjal Nipan ahumda maithiba pikhi Junior Boys Kanglub ke match sanakibada Thobal District Polo Association na Paradise Polo Club Wangkhaibu Panjal Tara Sinoda maithiba pikre panbayabade ngarang Khumbong lambida khudong thiba thogdok amada laikhidraba Miyoi sing mafamda laikhidraba singi mafamda sanaroi singna minute ani tumina leptuna awaba suphongdokhi Manipur Veteran Cricket Association Sinduna Thasigi Tarama Thoidagi local playground da Team Tarukna Group ani the Saruk Yaraga Satharakliba Tarama Pansuba Manipur Veteran Cricket Tournament ke ngasi sanakiba match ta Cyclone Thangmoibanna Napsa Kha Imphal wicket ahumda maithibe pikre match asida Napsa Kha Imphal na toss ngamduna bat khalaga ahanba innings bat pikibda over kontra loibada wicket taret turaga run chama humpuma toi lobangam ki ani suba innings ta Cyclone Thangmoibanna bat pikibda over kunipan ball marida wicket taret turaga run tarataruk lauduna match asimai pakhi match asimai pakraba Cyclone Thangmoiban gi all rounder lamngan bana ball nifu mayok nakibada run kontra taret laukibaga loinana over taru ball langkibada wicket ama tuhanduna main of the match ki title lauki Zathariba tournament asigi hayeng KCC Kongba amadi UCC uripokna sanaragani Manipur Cricket Association Sinduna Luang Pokpa Cricket
राउंडा टीम तरुकना सरुक यारगा चथरकलिबा अनिसुबा MNCA Women's One Day Trophy ge ngasi sanakiba match da PTRC pasoina model club singa makhavo run chani kunma panda maithibe pikre match asida PTRC pasoina toss ngamduna ahanba innings bet paibada over kunthram humdoiga ball anida wicket loinemak turaga run sahum kuntramanga lobangam match asigi anisuba innings da model club singa makhana bet paikibada over kuntramanga loiba phaboda wicket manga turaga run chama sumna taruk lauduna match asi maithibe nangki match mai pakraba PTRC patsogi all rounder koizam ranjitana ball humudra mari mayok naraga run marfudra mari laukibaga loinana over the red ball langkibada wicket ani tu handuna main of the match ki title lauki chathariba tournament asigi hayang ayu pung tara tabadagi PTCC pasoi amade force ketrugauna sanaragani थासगी कुंतरुक्तगी कुंत्रा फाउबा वेस्ट बेंगल गे हुगलीदा चथगदबा निफुमाथोय सुबा जूनियर नेशनल खो-खो चैंपियनशिप ता सरुक यागदबा मणिपुर गी नुपी अमदि नुपागी टीम ngasi इम्फाल थादोखरे मसाना असगी नेशनल प्लेयर ओरंबा हौजिक हौजिकना सेक्माई पुलिस स्टेशन की ओसी ओइना थौपुरीबा KS सुनील कुमारना मणिपुर अमेचर खो-खो एसोसिएशन की मेंबर सिंग लोइनना सानरोइ सिंग अदुबो सेक्माई की कौजेंग लाइमा ग्राउंड दगी लमथाखी एम मंगलेम अमदि एस प्रेम कुमारना मणिपुर की नुपी अमदि नुपा टीम की कोच ओइना सरुक यारी खो-खो मसाना असिबु चौखटननबो होटनबदा ओसी KS सुनील कुमार लौरिबा थौदांग सिंगबु सिंथारादुना मणिपुर अमेचर खो-खो एसोसिएशन की सेक्रेटरी मयांगलंबम हिमतना लेंगयान खुदोल तमदना इकाई खुमनबसु उतखी लोइनना एसोसिएशन असिगे मेंबर सिंग लोइनना सानरोइ सिंगना फजबा परफॉर्मेंस पीबा ngamnanaba pokning thogatki hojing asiki oiba inga sagi paw amu bizari Manipur ngasi khwaidagi sakhi bachang degree Celsius kulumdoi dasmik taret oiki khwaidagi ingmana degree Celsius taruk dasmik ahum oiki nungsata yawba ising manili chang ayukta chada marfudra taret amadi nungthilana chada nifu oiki loisilakpada maru oiba paw amok Churachandpur gi New Lamka ge Bangnom South leba Mahaniam Rehabilitation Center mayada mayo ama sakangdaba singna utupna thomdana hatlamlei Imphal gi Major Kulda hangba TVS showroom amada sakangdaba singna nungai kapsindana attack satharamlei Imphal Municipal Corporation IMC Temporary Market Setta yukipung tarukta gi numiyung mapung tarani thoi phauba phamgadabani haina thokiba order adu handokadabani haina kaithil phambi nupi tarukna sidriba phauba chara hinbagi khongjang nasidagi sangsinba hokre Zahi taret khakta ngai ri binupi masa manam dine izat manghan badat chena bani habe nupa magi Maruti 800 ama amasung imung monungi potjai sing khoi saunarba miyamna mai thaduna manghan kre Governor Laganesana None District ki Khopomda study to sapeda thokbe bus accident aso apananglaba singi phivam Rajmedi City amade Rims ta chatuna yengsin kre Lutsingba amadi organization kayana none bus accident ta lekhidraba sing amadi soklaba singi mafamda awaba phongdokpa kaloinana imung manungi awaba da saru yakre Prime Minister Narendra Modi ne chelauduna haujik laibak asida oirakliba COVID-19 gi phivam amadi masiga mari leinaba hiram sing khananaba awangba thaki mifam ama pangthokre amadi sahi nauribi nupi macha ama vonam haduna farma matung nupi oibigi ikai kumnaba mangali haiba maralda faduna police custody da lerakhiba miyoi ani mathang sahi January manga fawba numit tara mangani judicial custody da remand lokthakre ngasigi oinadi IS News na pijaba Manipuri paw tang asida loisanjari miyeng tabiri bupum namakpam kana khurumjari
Thank you.